Government employee khaknatana mipum khudimang National Pension Scheme gi khutong saba lawba yare haina Pension Phal Regulatory and Development Authority gi Assistant General Manager Ruby Binayak Bausagar na phongdrokli ngasi ayuk kaisam thong ngakraba brista seron iduna boma matharam le hari seron aduda Leibak ki issue tagi Harao Kumheina Lumna Lwrabadi Afa Fatta Nasana Lwgadabani KCP haina hari amadi Mama mapa oiba singna masa singbo nungdang mambada Thorok Twnaba Hwkhre Bungi Director Lakshmi Priyana India da atuki matik na thaibiraba mideng sangbidraba award taraba aigi poknapam Manipur dagi lakhibani hakiba wafam social media dagi lawthokre ngamkhai da leiba kuki khunda chathok chasin tawba air sing tangkhun nupi singna thingbadagi chauna muknakhre Surachandpur gi grocery dukan amadagi heroin amasung WY kg 5,000 ga .35 phare Modi asi communal ecosystem da yumpham oiba lairik singna lamjing balusing bani Congress Lakliba 2027 gi mikhal laktringai mamangda paliba government sina IRB battalion ani Ozali sing ahum BDF lising tara logani Pakistan Afghanistan gi mayokta open war lauthokre Pakistan amasung Afghanistan gi mayokta khulthoknarakpada malem gi Leibak singna puning phathanaba daksinkhre Afghan forces singna Pakistan gi military leifam singda air strike sing chathakre SNC exam da mahut sinduna exam tharamba mioi ahum tan thokre Nungthin pause singda maiti meki saruk khara yawhanaba haina wareb lawkhre Bakery gi polam sing yawna matam helaba asa thak sing yuanba singi mathakta drive chathakre Union Minister Bupa Thirajuna None district ki chakwa thorangi thabak sing yengsinkhre Israel da Iran gi Tehran da attack chathakre Rohan film na wafam khara thamakli mahak pukuki gi mioi ni haina allegation tawba yaningde harakli Asumaran thidokpiyu bizar tawbiyu haina so harakli